Manipur University of Culture as a Central University ki Thakta Pukhatnaba Hotnaba YABA KHUDINGMAK HOTNARI HAINA RAJYA SABHA member NINGTHOU SANAJAOBA LEISHEMBA FONGDORAKLI Manipur University of Culture na sinduna numit nini chupna chathagadaba ahum suba inat cultural cum literary meet lisingani kunmari haudokpagi thoramda wafam ase NINGTHOU LEISHEMBA SANAJAOBA na phongdokhibani Manipur Film Development Society ke Palace Auditorium da pangthokiba thoram aduda mahakna makhata na hai Thomasina University asida tamliba mahairoi kayada laijariba talent kaya atu uthok chanabagi khudong chaba ama phanghalagani UGC gi anauba record ki matung inna laibak asida chawrakna University lising amaga chama tarahumdoi leibagi manungda Kanchipurda leiba University asina Chamri Marifut Mathoi subada leiribani asuk yamkraba University asigi manungda Cultural University de ahum khaktani Laibak asigi Cultural University ahum leiriba asigi manungda Manipur University of Culture asina ani shubani lamdam asigi inat lining amasung culture asi awangba thakta nainaba amasung malemda saktaknaba hotnariba asida ngasigi mirolna yokhatpagi tangai fadaba lei Manipuri culture hairaga tampak khaktamak khannabadi chumloi lamdam asigi ching amasung tampaki apunbak composite culture aduna Manipuri culture ge asengba masak oigadawribani University asi haurakpa kuidriba University ama oibana award apa kaya lairi adubo pumnamak adu mayoknaduna shu afaba mahiroi kaya leptana puthorakpa amate atopa University singdagi tadaba asimak thagatningai ni University asi hena chawkhat hannabage pandamda Chief Minister Nongthombam Birenna Ekar chamaga taranipan rom chawba University asige masagi oiba lam ama wakhada pire Mafam asida forest ke clearance su phangle mafam asida University asige mathau taba infrastructure sing semgatnaba athuba matamgi manungda thabak paikhatba hauragani nakalamaromda University ase Central University ki Thakta Pukhatnaba khumja listing ani kunmathoi ge August 3 ta pangthokiba parliament ki mifamda su pukhatkibani Matamadut ki Union Education Minister Dhamendra Pradhan amasung Union Culture Minister Kisan Reddy Kasu Haktengnana Unaduna Taksen Krabani Hiramasiga Mari Lainana State Cabinet Nasu Warep Lokre Makata Nasu Rajya Sabha ki member Ama Oina Angamba Thakta Taksen Kigani Haina So Mahakna Makatana Phongdokhi Yang tanga ba sumba kogi Manipur University sa masi koi hopani masai pagun tapi bu yam chumi koi awaba mayam amadi koi thingna ba tabani adu awaba mayam chi thena matung dani koi gi mai pa pu la kata ba adu mayam awaba mayam theni hanu puning handabilanu koi gi culture adu koi gi sana khona ba sa masi di koi gi lu da tong di yaw bra manina koi kai doi da masi koi muloi aduna masai pagun na habi ba Culture kita maktadi, sana kota kita maktadi, amna na hau chen lamdam amu oi banina. Normal terus normal di, aku di University of Culture se, Malen ki Thakta, sum lagi national ki level dan tama Malen ki Thakta, aku di Myanmar, Malen ki Myanmar, aku di University sa. So itu na laki gani, so itu na thira gini, madam di Manipur lagi bas, kumbai aku culture ki, sana kota ki pot se, aku di hekta mahu bangun tu cakap dia kau nak uga dalam tamu dalam nate.